ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯧ ꯁꯅꯥ ꯐꯝꯊꯔꯕ ꯃꯇꯨꯡꯗ ꯁꯦꯂꯨꯡꯕꯒꯤ ꯀꯪꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯕꯨꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯄꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ "ꯑꯣꯖꯥ, ꯑꯩꯅꯁꯨ ꯌꯦꯡꯖꯔꯕꯅꯤ, ꯃꯁꯤ ꯅꯣꯡꯊꯣꯟꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯗ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯁꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯍꯟꯕꯗꯨ ꯉꯝꯖꯗ꯭ꯔꯦ ꯑꯣꯖꯥ." ꯅꯣꯡꯊꯣꯟ ꯍꯥꯏꯕ? "ꯑꯧ, ꯍꯣꯏ ꯑꯣꯖꯥ." "ꯃꯍꯥꯛꯁꯨ ꯑꯗꯨꯍꯥꯛꯅ ꯍꯩꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯗꯤ ꯄꯨꯡꯉꯛꯄꯨ ꯉꯛꯏ꯫ ꯉꯥꯏꯈꯣꯅꯦ, ꯅꯕꯥꯅꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤꯕꯗꯥꯏꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ "ꯑꯣꯖꯥ, ꯃꯥꯒ ꯑꯩꯒꯁꯤ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯗꯩꯗꯨꯗ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯈ꯭ꯔꯦ꯫ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯍꯦꯟꯅ ꯐꯪꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯅꯗꯕꯗꯒꯤ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯣꯂꯣꯝ ꯊꯝꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯕꯗꯒꯤ ꯑꯩꯕꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯅꯤ ꯑꯣꯖꯥ." "ꯐꯔꯦ ꯐꯔꯦ, ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯑꯅꯥꯕꯁꯤ ꯍꯥꯟꯅ ꯂꯥꯌꯦꯡꯅꯅꯕ ꯇꯧꯁꯤ꯫ ꯃꯁꯤ ꯂꯥꯌꯦꯡꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤ ꯀꯗꯥꯏꯗꯅꯣ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯂꯩꯍꯜꯂꯨꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏ ꯑꯁꯤ ꯌꯨꯝꯁꯤꯗ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯂꯩꯍꯟꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ "ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ ꯑꯣꯖꯥ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯣꯡ ꯅꯤꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯤꯗ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯅ "ꯑꯩ ꯍꯥꯏꯒꯦꯁꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯊꯕꯛ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯅꯪꯅ ꯃꯤꯉꯣꯟꯗ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗꯨꯅ ꯃꯥꯅꯁꯨ ꯑꯁꯤꯒꯨꯝꯂꯕ ꯁꯠꯄ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯜꯂꯛꯂꯕꯁꯨ ꯅꯣꯡꯊꯣꯟꯅ ꯐꯨꯡꯈ꯭ꯔꯕ ꯌꯨꯡꯂꯤꯕ ꯄꯣꯠ ꯑꯗꯨꯕꯨꯗꯤ ꯅꯍꯥꯛꯅ ꯐꯨꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯗꯨꯗꯤ ꯃꯁꯥꯃꯛꯅ ꯐꯨꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯀꯣꯝ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨ ꯃꯌꯥꯏ ꯑꯗꯨ ꯅꯉꯣꯟꯗ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯩꯗꯣꯛꯈꯤꯅꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯊꯩꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯊꯣꯛ ꯍꯦꯛ ꯁꯣꯛꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤ ꯂꯩꯍꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯔꯦ, ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯧꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯪꯒꯤ ꯋꯥꯅꯤ, ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦꯍꯦ." ꯑꯗꯨꯝꯅ ꯑꯉꯧ ꯁꯅꯥꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ "ꯐꯔꯦ ꯑꯣꯖꯥ, ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯍꯥꯏꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯦꯂꯨꯡꯕꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯃꯃꯧꯁꯤꯡ ꯑꯗꯨꯗ "ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯩꯔꯒꯅꯨ꯫ ꯅꯈꯣꯏ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣ ꯅꯃꯥꯟꯅꯕꯒꯤꯗ ꯂꯩꯔꯨꯒꯦꯔꯥ, ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯔꯣ. ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯅꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯍꯟꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯂꯥꯏꯕꯨ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯄꯤꯡꯄꯥꯗ ꯄꯥꯈꯠꯂꯕꯅꯤ꯫ ꯃꯈꯣꯏꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ, ꯁꯦꯂꯨꯡꯕꯒꯤ ꯃꯕꯨꯛꯅ ꯀꯪꯈꯠꯂꯤꯕ, ꯃꯁꯥ ꯆꯣꯛꯊꯔꯤꯕ, ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯤꯕ ꯑꯁꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ
नुमित अदुगी नुमिदांग वाइरमदा अंगौक सनाना लाई खुरुमननबगीदमक्ता सेंबा साबा पुंगलोय लोइख्री मतम अदुदा अंगौक सनाना सेलुंगबदा हाइरी इबुंगो सेलुंगबा तौगदौरिबा थबक असिदा नंगसुना पांगल खरा चंगदौरिबनी होरेन करिगुम नंगी नसादा तिंजेत लायतपा यरकलबदी नंग मदु खांगजबा ताबनी नंगसु मसिगी मरमदा खरा मखैदी खंगलमलगनी खल्ली थोइदोंना आइना हाइनिंगाइ लेत्रबरा खल्ली अदुरा थबक असिदा नाहकना हेना खंगलबनीना आइना तोरकपा थबक खुदिमक्ता नाहकनासु पांगसिलकदबनी अदुगा करिगुम्बदा होरेन नोंथोनना मखा ताना करिगुम्बा थबक खरा चथरकलबदी अइखोय अनिसे अवाफमदा तागदौरिबनी मरम अदुना खरा सेक्शनसी फरे फरे नुमिदांग वाइरमगी लाई खुरुमननबगीदमक्ता पोटलम चेरम पुनमक्ति आइना सेम सादना लोइरबनी फरे नाहकसु पोथारो आइसु मपानदा करिगुम्बी अमता तौरुखिगे असुमना हाइरमलगा अंगौसना मपालदा परप परप थोलक्तुना सुमांग अदुदा करी करीनो खरा येक्ली असुमना येक्लबा मतुंगदा महाकना लैवा मंत्र खरा सोलगा येक्लिबा अदुदा मराइबा कत्तुना महाकना लैवा खरा सोलगा फू फू हाइदुना कामी अदुमना कामलुबदुदा हौजिक लैमाइदा येक्लिबा लायेक्सिंग अदो अमगा अमगा मरी मरी चटखिदुना हौजिकति मखोय असे अमगा अमगा पुनसिनबा यादना मतत मतत तत्तुनु लैरी अदुमना लैरिङै मतम अदुदा खंहौदना हौजिक अमाइबा अंगौक सनाना येक्लिबा लायेक्सिंग अदुगी अतत्पा मकक्सिंग अदुगी ई मयाब अमा थोगलखि मदु उबदा अंगौक सनादी महाक स्वाई लाउखिदुना महाक सेलुंगबगी मनाक्ता फरप फरप चंगसिलक्ली मतम अदुदा सेलुंगबदी नुंगाइदना तुमलगा लेरमली मतम अदुदा अमाइबा अंगौसना चंगसिलक्तुना इबुंगो सेलुंगबा ओजा नंगी तौगदौरिबा थबक असि अराइबा म ओरदौरी अमाइबा नोंथोना तौरिबा थबक असिदी नाहकु सुंसोइ सोइदना लोइसल्लगे हाइबगी मओंगनी मरम अदुना नाहकना खरा सेक्शन लौदबदगी थबक असे थोक्लिबनी ओजा थबक असिदा आई माइथीदुना अईगी पुंसी लोइरगद्रो मदुमक्ति आई हौजी हौजी मक्कीदि हाइबा ngamkhiroi खल्लगा अमुक्तंग येंगो नोंथोना तौरिबा थबक असे महाकी ख्वाइदगी लुख्रबा थांग अमना चावरबा लुख्रबा कोम अमबु तौथोख्रे ओजा कयामुक यamna चावबजानो हेरा मिंगोंदा याई थाबदुबु हाइबनिने ओ खुनिमुक लुबदो ओजा मादी मतौ करमना अदोक मल तांख्रबा थांग अदुबु मंगोंदा लेरमलिबनो नंगसु खंगना खंगना खंगमनदबा हाइबदुनी नोंथोनगी मपुदु हाइख्रब माइबनिने मपाबुंगसु अदु मंगाइ सुथांग पुथांगदगी हौना थांथरकपा आमाइबनी नंगिना मरकता हाइरकपा आमाइबनी नाहाकी इपा इपु अमता माइबा ओइखिबा लैति अदुगा नोंथोनदी मपा मपु हक्तक्तगी माइबगा समनरकपा माइबा ओइरकपना लाइगी तिनगी लुरा लुरबा खुलाइसिंग असे मखोइदा लैफम थोक्लिबनी नंगना मागा मनदुना मागा येंगरिबसे अफबदि नति मानबु लालबसु नंगनबु लालबसु नंगनबु चुमलबसु मानबु चुमलबसु यासन्नबा अपपोर हौना हेना फगनिको मदुना तदुना माखा समथदुना नोंथोनगा मुंगरुबा हाइबसी होय मी खर नेगा पांगलना महाकु नमथखिबदी ngambasु याय मदुनतना लैवा मंत्र सिजिनदुना महाकु नमथबा हाइबसिमदी खर वाना थोकदौरिबनी माइबगी मचा माइबगी मसुनिको फरे फरे अदुबु अइखोइ तायदुर येंगसी हेरा मागुमना पंगतौ तौबु याब्रदा आइसु अमाइबा अंगौ सनानिने अइना ताकपि तंबिखिबना खोयनिना असुमना येंगथिनरंबा सिदी तसेंगना अइ नुंगाइतेको ओजा अमा ओइना फरे फरे अदुबु माना तौरिबा थबगसे तौदुनबुगिदमक अइ थिंगेको महाई असिसु अइना मंगोदा तमखिबा लैति महाकी मपा मपुर थंबिरंबा लैवा मंत्र सिंगदो पारुबदिगी हैरकपा सोदन ओइरंगदौरिबनी अदुबु थोइना हेना खलुनुको असुमना हाइरगा अंगौसना मपानदा परप परप अमुक थोख्रे मतमदि असुम असुम हौजिनखिबना नुमित पुंगता तारे सोमदा अमाइबा नोंथोन सेलुंगबदु यामना कन्ना मसा ngamdri
ꯃꯔꯝ ꯑꯗꯨꯅ ꯃꯕꯨꯛ ꯀꯥꯗꯣ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯗꯨꯅ ꯂꯩꯕꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯤꯝꯐꯨ ꯉꯥꯡꯅꯔꯤꯕꯗꯨ ꯅꯣꯡꯊꯣꯟꯅ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯍꯥꯏ, ꯈꯪꯕ꯭ꯔꯥ, ꯅꯪꯒꯤ ꯐꯪꯂꯤꯕ ꯆꯥꯛꯊꯨꯡ ꯑꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕ ꯆꯥꯛꯊꯨꯡ ꯄꯥꯝꯂꯕ, ꯃꯗꯨꯗ ꯅꯠꯇꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯕꯁꯨ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕ ꯑꯗꯨ ꯅꯪꯅ ꯄꯣꯠ ꯑꯗꯣ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯒꯦ ꯈꯟꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯄꯣꯠ ꯑꯗꯨꯕꯨ ꯄꯤꯌꯨ ꯁꯨꯌꯥ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯑꯩ ꯏꯁꯥ ꯆꯠꯇꯨꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯅꯥꯄꯟ ꯇꯧꯗꯨꯅ ꯄꯤꯌꯨ ꯌꯥꯔꯛꯇꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯖꯔꯕ ꯐꯥꯎꯕꯗ ꯍꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯐꯩ, ꯈꯪꯒꯅꯤꯗꯅ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯁꯦꯡꯕꯒꯤꯁꯨ ꯀꯨꯏꯔꯔꯣꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯁꯦꯂꯨꯡꯕ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯑꯍꯤꯡꯁꯤꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤꯕꯤꯔꯤꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ, ꯍꯥꯏ, ꯀꯗꯥꯏꯗꯒꯤ ꯑꯍꯤꯡꯅꯣꯅꯦ? ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯈꯔ ꯉꯟꯅ ꯆꯥꯛꯆꯥ ꯇꯣꯛꯄꯁꯤꯗ ꯅꯪꯅ ꯉꯟꯕ ꯑꯣꯏꯅ ꯊꯦꯡꯕ ꯑꯣꯏꯅ ꯈꯜꯂꯨꯔ ꯃꯥꯜꯂꯦ꯫ ꯍꯥꯏ, ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯉꯜꯂꯤꯕꯅꯤꯀꯣ꯫ ꯃꯥꯒꯤ ꯁꯦꯂꯨꯡ ꯍꯥꯏꯕꯗꯨꯅ ꯇꯧꯖ ꯁꯥꯔꯤꯕꯗꯨ ꯌꯦꯡꯉꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯋꯥꯅ ꯃꯕꯨꯛ ꯑꯗꯣ ꯀꯪꯈꯠꯂꯒ ꯁꯤꯒꯗꯧꯔꯦꯗꯅ꯫ ꯀꯗꯥꯏꯗꯒꯤ ꯁꯤꯕꯅꯣꯗ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ, ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯀꯪꯈꯠꯂꯤꯕ ꯃꯕꯨꯛ ꯑꯗꯨ ꯄꯣꯛꯈꯥꯏꯔꯒ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯥ꯫ ꯌꯦꯡꯉꯨꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯍꯣ, ꯁꯤꯔꯔꯣꯏꯌꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯗꯨꯕꯣ? ꯉꯁꯥꯏꯗꯣ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯗꯥꯏꯗꯅ ꯂꯣꯏꯅꯃꯛ ꯊꯩꯗꯣꯛꯈꯤ ꯍꯥꯏꯗꯅꯅꯦ ꯃꯤꯅ ꯋꯥꯔꯤ ꯇꯧꯋꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯤꯗꯅ ꯍꯥꯏꯕꯅꯤ꯫ ꯀꯔꯤ? ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯈ꯭ꯔꯕ? ꯑꯗꯨꯗꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ? ꯅꯍꯥꯛꯄꯨ ꯈꯪꯕ꯭ꯔꯣ? ꯃꯃꯤꯡꯗꯨꯕꯨ, ꯑꯣꯍꯣ, ꯑꯃꯥꯏꯕ ꯑꯉꯧꯁꯅꯥ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯔꯤ? ꯑꯉꯧꯁꯅꯥ? ꯑꯩꯒꯤ ꯑꯣꯖꯥꯃꯛꯅꯕꯣ? ꯐꯩ, ꯈꯪꯒꯅꯤꯗꯅ꯫ ꯑꯩ ꯍꯌꯦꯡꯃꯛ ꯑꯣꯖꯥ ꯑꯉꯧꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟ ꯈꯣꯏꯔꯥꯡꯅꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯋꯥꯔꯛꯂꯣꯝꯗ ꯃꯈꯣꯜ ꯍꯧꯅ ꯋꯥꯁꯤꯡꯗꯣ ꯇꯪꯈꯥꯏ ꯈꯥꯏꯗꯠꯄꯒꯤ ꯆꯦꯔꯦꯠ ꯂꯥꯎꯕ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤ꯫ ꯋꯥ ꯈꯥꯏꯗꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯅꯣꯡꯊꯣꯟꯗꯤ ꯂꯩꯕ ꯌꯥꯖꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯡꯊꯣꯟꯅ ꯃꯅꯤꯡꯂꯣꯝꯗ ꯋꯥ ꯈꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯅꯣꯡꯊꯣꯟꯒꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥꯟ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ, ꯍꯥꯏ, ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯒꯝ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯣꯡꯊꯣꯟꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯛ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ, ꯍꯩꯁ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯑꯣꯖꯥ ꯑꯉꯧꯁꯅꯥꯅ ꯁꯦꯂꯨꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕꯀꯣ? ꯐꯩ, ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟ ꯋꯥꯔꯛꯂꯣꯝꯗ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯊꯛꯇ ꯂꯣꯏꯅꯃꯛ ꯕꯤꯔꯤ ꯇꯥꯈꯠꯂꯛꯇꯨꯅ ꯂꯩꯃꯥꯏ ꯃꯊꯛꯇ ꯂꯩꯁꯧ ꯀꯥꯕꯒꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯅꯣꯛꯂꯒ, ꯁꯠꯈꯤꯗꯅꯁꯦ꯫ ꯐꯩ, ꯁꯠꯂꯨ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯌꯨꯡꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯗꯕ ꯁꯥꯔꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯅꯥ ꯃꯆꯦꯠ ꯑꯗꯨꯒꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯦ ꯈꯜꯂꯦꯗꯅꯀꯣ? ꯐꯩ, ꯇꯧ꯫ ꯅꯪꯅ ꯑꯩꯒꯤ ꯑꯣꯖꯥ ꯑꯉꯧꯁꯅꯥ ꯅꯦꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕ ꯄꯣꯏꯔꯦꯝꯕ ꯅꯦꯛꯀꯦꯔꯥ, ꯅꯦꯛꯅꯤꯡꯕ ꯅꯦꯛꯎ꯫ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯂꯥꯜꯂꯦ, ꯁꯅꯥ ꯑꯗꯣ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯁꯅꯥ ꯃꯇꯠ ꯈꯔ ꯑꯗꯨꯗ ꯑꯩꯒꯤ ꯏꯖꯠ ꯌꯥꯎꯔꯤꯕꯅꯤ꯫
ꯅꯪꯅ ꯍꯥꯏꯒꯗꯧꯔꯤ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯑꯩꯅ ꯉꯝꯕꯗꯒꯤ ꯁꯅꯥ ꯑꯗꯨ ꯄꯤꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯅꯥꯄꯟ ꯀꯥꯒꯗꯕꯗꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯈꯨꯠ ꯊꯥꯕꯤꯔꯒꯦ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯑꯗꯨ ꯍꯧꯈꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯩ ꯄꯣꯊꯥꯕꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯂꯤꯅꯤꯅ ꯀꯔꯤ ꯑꯣꯏꯔꯝꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯣꯡꯊꯣꯟꯅ ꯀꯔꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯤ ꯁꯤꯂꯨꯡꯕꯅ ꯑꯃꯨꯛ ꯀꯞꯂꯛꯂꯤꯕꯅꯤꯗꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯁꯤꯂꯨꯡꯕꯗꯤ ꯃꯁꯥ ꯉꯝꯗꯨꯅ ꯂꯩꯕꯗꯥꯏꯅꯦ ꯁꯤꯂꯨꯡꯕꯗꯣ ꯁꯤꯔ ꯐꯥꯎꯕ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯃꯍꯥꯛꯅ ꯃꯁꯥ ꯉꯝꯗꯨꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯕꯨ ꯅꯦꯛꯂꯒ ꯂꯥꯏ ꯁꯥꯟꯅꯍꯜꯂꯤꯕꯗꯨꯗꯤ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯔꯣꯏꯗꯕ ꯃꯤꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯑꯩ ꯑꯁꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯗꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯇꯣ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯒꯦ ꯄꯣꯊꯥꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯂꯤꯅꯤꯁꯨ ꯄꯣꯊꯥꯈ꯭ꯔꯤ ꯁꯣꯝꯗ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝꯗꯅꯤ ꯑꯉꯧ ꯁꯅꯥꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯉꯧ ꯁꯅꯥꯅ ꯀꯔꯤꯅꯣꯗ ꯑꯩꯅ ꯈꯜꯂꯨꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯍꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦꯅꯦꯁꯦ ꯐꯔꯦ ꯃꯥꯁꯨ ꯃꯥꯟꯅꯕꯗꯨ ꯇꯜꯂꯕ ꯖꯥꯠꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯈꯨꯠ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯑꯉꯧ ꯁꯅꯥꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯤꯂꯨꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯨꯡꯕ ꯃꯕꯨꯛꯀꯥꯗꯣ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯀꯪꯂꯝꯕ ꯑꯗꯨ ꯈꯔ ꯍꯟꯊꯔꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯨꯡꯕꯅ ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯟꯕꯤꯗꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕꯁꯤ ꯐꯔꯦ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯌꯥꯔꯦ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯒꯅꯨ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟ ꯇꯨꯃꯤꯟꯅꯗꯤ ꯈꯛ ꯂꯩꯔꯛꯂꯣꯏ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯒꯅꯤ ꯁꯤꯡꯈ꯭ꯔꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯃꯍꯥꯛꯅ ꯋꯥꯔꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯦ ꯑꯩꯗꯣ ꯍꯌꯦꯡꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯅꯒꯅꯨ ꯍꯥꯏꯗꯅ ꯑꯩ ꯊꯦꯝꯃꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯌꯥꯅꯗꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯑꯣꯖꯥ ꯆꯠꯄꯤꯔꯨꯅꯨꯗ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯇꯧꯔꯛꯄꯁꯤꯡꯗꯨ ꯉꯥꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯍꯦꯟꯕ ꯃꯔꯨꯞꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯃꯍꯥꯛꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯕꯨ ꯍꯦꯟꯅ ꯐꯔꯕ ꯖꯥꯠꯅꯤ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦꯀꯣ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ ꯍꯌꯦꯡꯗꯪꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯂꯥꯛꯍꯜꯂꯅꯨ ꯍꯌꯦꯡꯒꯤ ꯃꯊꯪꯗꯒꯤꯗꯤ ꯂꯥꯛꯍꯟꯕ ꯌꯥꯔꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯗꯤ ꯃꯆꯤ ꯑꯃꯗ ꯐꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯨꯡꯕꯅ ꯐꯃꯨꯡ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯑꯣꯏꯅ hippra ꯅꯠꯇ꯭ꯔꯒꯅ ꯐꯝ ꯊꯥꯔꯒ ꯂꯩꯕ꯭ꯔꯥ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯅ ꯌꯥꯔꯦ ꯑꯩꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯑꯗꯨꯃꯛ ꯎꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯏꯕꯨꯡꯉꯣ ꯁꯤꯂꯨꯡꯕ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯨꯡꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯣꯖꯥ ꯂꯦꯡꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯨ ꯅꯪꯁꯨ ꯐꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯒꯤ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤꯗ ꯍꯦꯛ ꯃꯆꯥꯅꯨꯄꯥ ꯊꯥꯔꯛꯎꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯨꯡꯕꯅ ꯑꯣꯖꯥ ꯏꯁꯥꯁꯤꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯑꯃꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯈꯤꯅꯥ ꯑꯩ ꯀꯠꯆꯗ꯭ꯔꯦ ꯑꯩꯅ ꯀꯟꯈꯠꯂꯛꯂꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯈꯤꯅꯥ ꯀꯠꯆꯒꯅꯤ ꯉꯁꯤꯒꯤꯗꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯂꯨꯄꯥ 10 ꯑꯁꯤ ꯑꯣꯏꯅ ꯄꯥꯏꯕꯤꯈ꯭ꯔꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕꯤꯔꯝꯕꯅꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯧ ꯁꯅꯥꯅ ꯍꯥꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯄꯩꯁꯥꯒꯤ ꯅꯠꯇꯦꯅꯦ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯁꯨ ꯐꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯒꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯅꯍꯥꯛꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯝꯂꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯉꯧ ꯁꯅꯥ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯉꯧ ꯁꯅꯥꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥ ꯃꯌꯨꯝ ꯂꯣꯝꯗ꯭ꯔꯗꯤ ꯍꯟꯗ꯭ꯔꯗꯨꯅ ꯅꯣꯡꯊꯣꯟꯒꯤ ꯌꯨꯝ ꯂꯣꯝꯗ ꯂꯥꯛꯈꯤ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯟꯅꯕ ꯑꯅꯤ ꯈꯟꯅꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯒꯗꯧꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨꯅ ꯅꯣꯡꯊꯣꯟꯗ ꯇꯧꯗꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕꯔꯥ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯒꯅ ꯃꯗꯨꯗ ꯅꯣꯡꯊꯣꯟꯅ ꯑꯣꯖꯥꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯧꯔꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯗꯣ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ